Sakhangdabasingna Nongmei taraga humdoi gari mapan munkhre Manipur police na akan warning taukhre me ahumdagi Kuki lamhen tuhen basing amasung makhui gi militants singna mitaida atamna na onsin dona satharakiba tamthirba lan thengkhang kairak mayuk na khraba laibak asigi border town amasu oiriba more da Tengnopal district police ke sub divisional police officer SDPO oibatana tana more Bsfki officer in charge ki thabuk su purakiba singtham Anand Kumar MPS pu mathau Pangthoklingai da Kuki militants singna lumlaga Nongmei na kaptuna hatkiba amasung thodok adugi matungda more tamna singsin kiba state force singda ambush tawraktuna personal ahum sokhan kiba thodok pu yaningda phongdoktuna hawrakiba miyam maraktagi Sakhangdabasingna ngarang numidang wairam tear gas gun ani yauna Nongmei 38 amasung gari mapan namduna mullaga pukhre hairi thodok asigi matangda phangba pauna haibada more da SDPO ama hatkiba amasung police party da ambush tawrakiba thodok pu yaningda phongdokkiba miyamna more tamna sangsintuna mafam adu ngak sengani haibaga loinana Numidang wairam da Imphal gi Central Jail lambi da leiriba ahanba Manipuri Rifles ki battalion headquarter da sangsinduna Nongmei sing launaba hotna rakhi hairi yamna khoisauna raba miyamna thumjilakpada battalion headquarter asibu ngak seliba personal singi marakta sauna muknaki miyam aduna Nongmei amasung maru sing launaba hotna rakpadagi battalion asiki personal kharna makhoibu tankhaina ba Nongmei maru yankhairom nongthakta kapki hairi MR personal sing blank fire tawduna Sakhangdaba miyoi sing adubu takthokrabasu jail lambi paringda masagi mathau pangthok namba security personal sing dagi tear gas gun ani yauna Nongmei 38 mullaga pukhre hari police ki pauna haibada Sakhangdabasingna munduna pukhiba Nongmei sing ki manungda AK rifles nipan magazine taraga nipan maru samgaga kuntraga nipan insas rifle ama magazine ahum maru humfu self loading rifle ani magazine ani maru nifu tear gas gun ani bulletproof ki tupi taruk bulletproof ki plate mari inspector general of police prison gi bolero jeep ama amasung maruti gypsy nipan ni hairi amarom da hanba Manipuri Rifles ki battalion headquarter Sakhangdabasingna Nongmei amasung maru sing launa bagi da makta thomjilakiba adugi matang da Manipuri police ki social media platform da phongdokhibada wafam amada thawong adubu combined security force na akanba mongda ngakthokibani kariguma makhata na zatharakdabati miyoi sing adugi mathakta sapchana khut hangani hairi aduga mathangi update asna more da combing operation UK left amasung kenegi designated camp sing da kadar amata leiramdre Manipur gi maru eba border town sing gi manung da ama oiriba more da lengak na paikhat pa law and order ngak pagi thabuk sing hotrong hobadagi sub divisional police officer chingtham annamasagi mathau pangthok lingai da Kuki militants sing na Nongmei ne kaptuna hatroba matung da sangsin ki ba and state force ki central forcing a kusamna duna left na satharakiba combing operation da more da leiba Manipuri amasung India lengak na suspension of operation chu tawnoriba Kuki lal hulup United Kuki Liberation Front UKLF amasung Kuki National Army KNG designated camp sing da lal hulup ani sigi kadar amata leiramdre hairi pawasina haibida CS Anand Kumar hatraba matung da satharakiba Operation Singi Makata rakpada ngasi su more gi Myanmar border area da Makata na combined security force na kan mong da combing operation sathaduna thihumbagi thabak sathagi makbu hatpa amasung numitumakta ta state post ambush toroktuna personal ahum sokhan kiba thodokta senaba Kuki militant sing phagatna bu hotna ki hairi adum oinamak ngasi sathakiba operation adu da UKLF amasung KNG designated camp sing dalal hulup ani sigi kadar sing leiramdaba thengnarakibani hairi adu ngasi sathakiba operation adu gi manung sanna moregi demolnify taulan senjang amasung laikhul khulda thihumbagi thabuk sathabada Kuki militant sing na season narambani singnaba diaitata ama tongan ba gari macha taruk Motorola gi wireless set ahum bulletproof jacket sing amasung bomb sabada sinna bakhuchu khulai sing yauna atai polam sing phagalak pangam ki haidin combing operation adu da Manipuri police ki special commando manga suba India Reserve Battalion ki personal sing more police station Assam Rifles amasung border security force Bsfki personal sing sargya ki haidi more gi khunahum gi security force na gari bomb gi masak sing phagat kre maran leibadono tawraba sing more thadukna sena kre Manipuri Police Commando Indian Reserve Battalion Manipuri Rifles Assam Rifles amasung border security force ki apun bakangbu na more town gi khun ahum da pak sanati humbagi thabuk sathaduna tongan ba pokhai ba yaba masak sing khulai amasung combat dress sing phagat kre security force sing apun bakangbu na ngarang ayuk more gi morning market koisil laga thihumbagi thabuk chathabada Myanmar ngamkhai lalaga India gi territory manung da niyam gi wangwada sangsilakiba Myanmar masa tara adu atopa Myanmar masa kunithoi gi konana phagat kibani mari leinaba paw amana more state force sing thamjilakpa yaroi hana leiriba sing lokthokadabani haina tongan ba Kuki lup sing na demand tawba marakta more gi tongan ba mafam sing da leiba Kuki khun sing da nupi amadi angang sing yauna
ayamba myoising maran leibadona khun thadukuna atopa mafamsingda chennaba hokre hairi panba yabadi STPO Ananbu Nongmei kapkiba adu hana territorial army gi personal oiramba More youth club ki president oiriba More dagi Philips ke khongsai kauba amani haina social media da photo ga konana viral oirakpa amadi chief minister gi security advisor Kuldip na chenabasing masak khangle haibaga loinana Manipuri police na More da sabchana thabuk tawri haikibagi mathakta chief minister N Birena chenabasing fadri fa operation chathagani haikiba operation chatharakpa marakta nupi angang singyangno More area gi khunjasing khun thadukuna chenaba haukibani hairi mapot masai yomdana mayum sing thadukuna chenakibasing adugi manungda masing yamdaba myoising More area da leiba Assam Rifles ki Kim gi keta sangsilaktuna state police personnel singna operation chathabada ka henba thabuk sing chathai haina lana maran sitna kanbiu haijanaba Assam Rifles ki manakta lakpani haina phungdogi hairi More state force ki masing yam daba personnel sing amadi central force personnel masing yamna leiringai da More state force lehenganu leiriba sing lauthokko haina More area gi nupi sing lambi da tholaktuna khongjing changsin ba amadi mi leinadraba More gi mitei sing yum sing amadi dukan sing nungthin pobota lut tawba amadi mai thabagi thabuk sathabagi mathakta state forcing sanglak payaroi haina More lambi gi tongan mafam sing da nupi sing na lambi thingbagi khongjing sing ahing nungthin naidana chathaduna lakibani Imphal dagi mamang thagi taraga mari da helicopter da pukraba kondong lairembi manaki Assam Rifles ki location point da lairamba sing Kuki nupi singi athing bagi mayukta mamang thagi kuntraga mathoi da More yosin kibaga loinana numit adu da gari sing sangsin kiba state force ki kangbu lambi da sinam kun manakta ambush toraktuna asokapan nanghan khrabasu ngarang ayu angan bada More yosillaga ayu angan badagi More amadi akoi bada operation sing chathaba horakibani aduga mathang update asana semen du jen manung du wa hangbai hankre sahi sigi jun kunga mathoi de kokta da id hapa SUV gari pokai henbagi mastermind ni haiba farba semelun gangtibu tihar jel campus manung du wang pohong toba Yahanbinaba National Investigation Agency NIA branch office Imphal ki chief investigating officer CIO na file tawrakpa criminal miscellaneous petition special just NIA Manipur na hoki October kuntra da ayaba pikre CIO NIA branch office Imphal na file tawrakiba petition adu court na criminal miscellaneous case oina register tawki amasung October kuntra da special PP NIA gi kutang da CIO NIA na thamlakiba warol taki haukiba jun kun mathoi gi numidang da kukta ward number 7 da tidim lambi da leiba Kalbert amada IED Pokhayan duna Kalbert adu da amang ata khara thokiba amasung mioi hom sokiba thodok adugi mari lenana phagakso ikai police station register tawkiba FIR adugi makha tarakpada Indian government gi Ministry of Home Affairs na jun kun humdai pi ki order gi matung inna kokta gi IED plus aduga mari lenana IPC gi tongan be section singi explosive substance Act section 3 by fight amasung prevention of damage to public property section 4 gi makhada FIR ama amuk hanna register tawki haina special PP NIA na court thamki case asigi mari lenana NIA September kuntra da paraga hojik New Delhi gi tihar jail de leribam Surasanpur gi Phaikhelum je munthada gi Saimalun gangti apokpo leikidraba Pongkhoi gangtebu jen manung do wahang pohong tawbagi ayaba pinaba amasung jail manung do wahang bang to bagi khudong chabal henna tihar jail New Delhi gi SP da khangan biu haina special PP na courta haijaki court na special PP case ki CIO amasung recorder leiba material yenglaba matung da Saimalun gangtebu NIA na wahang pohong tawbagi ayaba piki baga loinana mahak wahang pohong tawnabagi mathau taba arrangement tawnaba tihar jail gi SP da khangan ki aduga aroibagi update asna youth congress ki president and popular da high court na anticipatory bail pikre mamang thagi tarahum dagi nungthil da congress bhaban dagi political party taragi losing basing amsung mihut singna ras bhaban tamna satuna governor da memorandum pisin ba kungsikin manung da city police station gi mathu pangthuk liba sub inspector amaga mukna ki hai ba thoduk tamari lenana city police station na IPC gi section 147 149 188 353 325 ki makha da register tawdun lokhat pa case FIR number humpunithoi 10-2023 da maru oibe accused ni haiduna maral sirba Manipuri Pradesh Youth Congress Committee gi MPYCC gi president ningthaujam popular bu High Court of Manipur na anticipatory bail pikre thauduk adugi mayukta
CTPS na lawkhatkiba case asigi mari lenana mahakna High Court of Manipur da anticipatory bail pibinaba prayer tawrokibani mahaki prayer adu High Court na anticipatory bail number 50 of 2023 oina lawkhatkiba loinana mahaki maikaidagi file tawrokiba criminal miscellaneous case number 37 of 23 lawkhatkibani matter animak city police station ki officer in charge ki mathakta file tawrokibani High Court of Manipur Justice Ahantem Bimol gi bench nangasi matter animak lawkhalak pada petitioner and popilal gi maikaida counsel M D Murtas Ahmad na lepki court na petitioner gi counsel na submission tawrokpa wafam sing taraba matungda respondent sing na sayul hongi manung da paukhum pira kadaba notice sing issue tawki court na issue tawkiba notice sing adu additional AG amasung mahakpu assist tawkiba counsel na lawki loinana court na ngasi pikhiba direction gi matung inna prayer sing asigi mayokte additional AG na oiba objection sing tha asigi taruk phawbugi manung da pikhalakani haibagi wafam court ta thamki adum oinama court ki maikaite ki en popular na tawrokliba prayer asigi matung inna matter asigi makha taba well sethagadaba tha asigi taruk phawbugi manung da karigumba mahakpu city police na lawkhatliba case asigi mari lena pharabadi lupa lakh amagi bail bond amasung masiga manaba security amagada thadukadabani haiki aduga case asigi ayona sathakpu investigation da petitioner cooperation pigadabani amasung ayona mathau tarakpa matamda mahakpu phanghangadabani haiki karigumba court na piriba direction sing asi petitioner na ngakna satrabadi respondent sing na court asida interim order asibu kaktatnabagi wakalakpa yagani haina supongdoki panbayabadi city police na lawkhatliba case asida accused oina maran siriba mamangi election da lamlai assembly constitution ki congress merep oikiba asuibam debensu court asida anticipatory bail pibinaba haijarakibadagi court asina chapmanaba direction sing pikhiba laikhrabani